ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯑꯣꯏꯒꯗꯧꯔꯤ꯫ ꯊ꯭ꯔꯤꯂꯔꯒꯤ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯑꯃꯅꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯗ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯔꯣꯜ ꯄꯨꯝꯅꯃꯛ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯑꯉꯝꯕ ꯃꯌꯥꯡꯂꯪꯕꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯍꯥꯠꯄꯗꯣ ꯀꯅꯥꯅꯣ? ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯤꯕꯝꯗꯣ ꯋꯥꯡ ꯆꯥꯎꯏ, ꯀꯣꯠ ꯑꯃꯨꯕ ꯑꯃ ꯂꯤꯠꯂꯤ, ꯑꯗꯨꯒ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯨꯠꯇꯁꯨ ꯇꯪꯈꯥꯏ ꯆꯜꯂꯕ ꯆꯨꯔꯨꯞ ꯑꯃ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕ ꯇꯥꯕ, ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯅ ꯍꯥꯏꯗꯨꯅ ꯁꯥꯏꯠꯇ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯂꯛꯂꯒ ꯁꯤ ꯎꯔꯦꯗꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯤꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯆꯤꯟ ꯑꯗꯨꯁꯨ ꯐꯤ ꯑꯃꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯁꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯐꯩꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯕ ꯉꯝꯗꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯅꯨꯄꯤꯗꯨ꯫ ꯐꯠꯇ꯭ꯔꯕ ꯒꯦꯡ ꯈꯨꯄꯨꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯪꯂꯤ꯫ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯔꯤꯗꯅ, ꯌꯥꯗꯨꯅꯁꯨ ꯂꯥꯛꯂꯦ꯫ ꯅꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯩꯅ ꯂꯦꯞꯇꯅ ꯄꯤꯔꯤꯗꯅ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯨ, ꯅꯣꯏꯅ ꯅꯨꯄꯤ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯠ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯔꯣꯝꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯍꯦꯗ ꯆꯥꯔꯖ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯐꯝꯊꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯥꯔ, ꯑꯩꯒꯤ ꯏꯆꯥꯗꯣ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯁꯥꯔ ꯍꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯐꯪꯅꯅꯕ ꯑꯃꯨꯛꯇꯗꯤ ꯊꯤꯕꯤꯌꯨ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁ ꯍꯥꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯑꯉꯥꯡ ꯑꯗꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ, ꯑꯗꯨꯒ ꯃꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯃꯒꯁꯨ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯡꯅ ꯃꯦꯝꯊꯣꯏ ꯆꯅꯨ, ꯆꯍꯤꯅ 19, ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕꯅꯤ꯫ ꯂꯩꯐꯝꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤꯅꯤ ꯁꯥꯔ꯫ ꯁ꯭ꯀꯨꯜꯅ ꯃꯣꯏꯔꯥꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯖꯕꯅꯤ ꯁꯥꯔ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯁꯣꯏꯗꯅ ꯊꯤꯖꯔꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯀꯅꯥ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯅꯗꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥ? ꯑꯗꯨꯃꯗꯤ ꯌꯥꯎꯖꯗꯦ ꯁꯥꯔ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯍꯥꯏꯖꯕꯅꯤ꯫ ꯐꯔꯦ, ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃ ꯊꯝꯕꯤꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯔꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯍꯟꯕꯤꯈꯤꯕ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯗꯨꯃꯛ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯜꯂꯣ, ꯁꯥꯔ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯦ, ꯀꯅꯥ ꯑꯣꯏꯔꯕ? ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯎ ꯃꯌꯥꯝ ꯍꯧꯕ ꯁꯤꯒꯤ ꯁ꯭ꯇꯦꯁꯟꯁꯤꯒꯁꯨ ꯌꯥꯝꯅꯗꯤ ꯂꯥꯞꯅꯗ꯭ꯔꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯤ ꯁꯥꯔ꯫ ꯃꯤꯒꯁꯨ ꯄꯥꯛ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅꯤ꯫ ꯐꯔꯦ ꯐꯔꯦ,
ꯑꯩꯈꯣꯏ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯕꯤꯔꯝꯂꯣ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯝꯃꯣ ꯍꯧꯖꯤꯛ ꯀꯦꯁ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯕ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯅꯔꯛꯇꯨꯅ ꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯂꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯄꯝꯂꯥꯛ ꯂꯥꯞꯅꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯊꯨꯅ ꯌꯧꯁꯤꯜꯂꯛꯂꯦ ꯎ ꯃꯌꯥꯝ ꯍꯧꯏ ꯃꯐꯝ ꯑꯗꯨ ꯃꯣꯡꯁꯣꯡꯑꯣꯏ ꯀꯩꯑꯣꯏꯁꯨ ꯇꯧꯏ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯂꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯑꯗꯨꯒ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯍꯜꯂꯝꯃꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯔꯝꯃꯤ ꯃꯉꯛꯇꯁꯨ ꯑꯊꯧꯕ ꯊꯥꯡ ꯑꯃꯅ ꯂꯦꯟꯕꯒꯤ ꯃꯃꯤ ꯇꯥꯕꯁꯨ ꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯝꯇ ꯀꯧꯅꯕ ꯇꯧꯈꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯈꯔꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧ ꯐꯒꯅꯤ ꯁꯔ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯈꯔ ꯑꯗꯨꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯂꯨ ꯑꯃꯈꯛ ꯐꯪꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯝꯕꯤ ꯑꯃꯈꯛ ꯁꯥꯡꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯐꯝ ꯑꯗꯨꯗ ꯏꯒꯤ ꯗ꯭ꯔꯣꯞ ꯈꯔꯁꯨ ꯇꯥꯔꯝꯃꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯦ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯛꯇ ꯄꯨꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯈꯔꯅꯁꯨ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯊꯣꯏꯕꯅ ꯐꯣꯔꯦꯟꯁꯤꯛꯀꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯦꯝ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯀꯔꯤ ꯏꯕꯤꯗꯦꯟꯁꯇꯤ ꯐꯪꯂꯕꯒꯦ ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯣꯏꯒꯗꯧꯔꯤ ꯁꯔ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯁꯦ ꯆꯠꯊꯔꯝꯗꯥꯏꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯆꯠꯊꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁ ꯍꯥꯟꯅ ꯈꯪꯗꯣꯛꯄꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯁꯔ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯑꯦꯁꯤꯗꯀꯨꯝꯕꯅ ꯍꯩꯖꯤꯟꯕꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯣꯔꯒꯥꯟ ꯑꯌꯥꯝꯕꯁꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥꯁꯦ ꯃꯩꯅ ꯊꯥꯔꯝꯕꯒꯤ ꯃꯃꯤ ꯑꯃꯈꯛꯅꯤ ꯎꯔꯤꯕꯁꯦ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯇꯧꯕꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯁꯔ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯧꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯔꯤ ꯁꯔ ꯊꯣꯏꯕꯅ ꯑꯗꯨꯗꯤ ꯃꯦꯝ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨꯁꯨ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯄꯥꯏꯈꯠꯅꯕꯁꯨ ꯁꯦꯝ ꯁꯥꯔꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯣꯝꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯁꯔ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯔꯨꯝ ꯑꯗꯨꯗ ꯕꯔꯕꯔ ꯆꯪꯂꯛꯂꯝꯃꯤ ꯊꯣꯏꯕꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯁꯔ ꯅꯨꯄꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯦꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯒ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯑꯦꯁꯤꯗꯀꯨꯝꯕ ꯑꯀꯟꯕ ꯃꯌꯥ ꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯩꯖꯤꯟꯕꯒꯤ ꯃꯃꯤꯅꯤ ꯎꯔꯤꯕꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯉꯣꯟꯗ ꯔꯦꯞꯅꯆꯤꯡꯕ ꯇꯧꯈꯤꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯂꯩꯇꯦ ꯁꯔ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯊꯣꯏꯕ ꯃꯊꯥ ꯁꯥꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗꯅꯤ ꯁꯅꯥꯍꯜꯅ ꯁꯔ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯒꯤ ꯀ꯭ꯂꯨ ꯈꯔꯗꯤ ꯐꯪꯖꯔꯦ
amadi mahaki call details su phangle aduga mahaki last location call recording su loina phangzare sir adudagi Sanahalna call history adu yenghalami aduga asumna hairaklami adudi case asi thintaduna leibagi mathau tadri athoba matamda charge ama thangatnaba hotnarasi aduga criminal asi kanano karino haibase khudakta thidokadabani asumna hainaraduna thoibaga Sanahalga manak nakpada leiba haidi thodok thokliba mafam aduga naknana leiba CCTV footage aduna leiriba adomna laklami gate aduda ahal miyai challaba amasu leirami Sanahalna khura mafam asigi CCTV footage amta yengzage haidana aikoi laklibani chair famduna leiramliba nupa aduna CCTV footage aduna leiriba mafam adomda lakminarami aduga makhoi ani aduga yengminai amadi angakpa masu phawrami footage aduda uri nupi macha amana school bag yanduna lambi aduda chatlingai maningda nupa ahum amana ina boy kari boy tawduna chatlibadu urami aduga karigumba posak amana makoka thomlaba matung umang adomda chungsinkiba adusu uri adubo kwaidigi ngaklibadi miyoi sing adu momai mamit loina khumi kanano karino haiba masak amata khangba ngamde yengba loiraduna Sanahal amadi thoiba adumak tholakli Sanahalna sir hojiki lehoriba ahal nupa adu karigumba kharati khangamgadra haina khali yaragadi ahanduda wahang khara hangma mathok tagadra haina su aina khanjai sir mangona karigumba wa khara lotpagum su tawri thoibana aisu matawalo haife chingnaribani amuk hanjilubada kari khangadage kari sukhalloida sir wafam khara hangadaba walaure haidana changubana fagani sir thoibana aisu malibani fare adudi amuk changnoras lao haidana mafam aduda amuk hanjilakle khura karigumba wafam amaka hangjage ibungo sir kari hangadabano hekta hang Sanahalna khura haukiba tarik tara thangja numitki numidang wairam haigadra pung ahum adwaida mafam asida karigumba thodok ama thokibra haibadi khurana matang asida wafam khara khangamgadra haibagi thajabale amadi chawthoido pakhat kum haifet tawi masado aduga hairiba numit asida thangnaba uhu mayam hauba mafam asida numidangi matam adwai oidorini ben amakhakti khamlaga leibagumba aduga posak amakhak pudunasu u mayam hauriba mafam asuromda changkhibani adubu kanano karino haibadi aidi khanghaudre makhoi ahumukti oigani adubu khwaidagi ngagliba amana doctor manba miyoi amasu yawbagi mawong amadi aina ubagum Sanahalna yamna nungaijare khura karigumba wari akhangba ahenba khurana thengnabiba ubibaga leiragadi aikhoigi number asida call se dum tawbiro haiduna Sanahalna magi card adu pirami asomdana memthoigi mama mapa anido masabu uraktrabada angaubigi matawum oirare mamadi machabu ningsing kaptuna machabu kaul imagi chathoibi nangbu karaida leibage imagi bema nangna leiribasibu karaida no imabu tonglamlaga nangbu karaida chatlake imana kauribase tarapadi amukta lao kaidawbage imagi bema machaga he kainakhiba matungdagi mamittagi mapi kangda machabu kauluna kaptuna adumak lele
ꯃꯇꯝ ꯑꯗꯨꯗꯅꯤ ꯊꯣꯏꯕꯒ ꯁꯅꯥꯍꯜꯒ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯗꯨ ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ ꯌꯨꯝꯁꯤ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝ ꯑꯣꯏꯗꯣꯏꯔꯥ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥꯅ ꯃꯥꯅ ꯏꯕꯨꯡꯉꯣ ꯁꯥꯔ ꯍꯦꯛꯇꯃꯛ ꯀꯥꯈꯠꯄꯤꯔꯛꯎ ꯊꯣꯏꯕꯒ ꯁꯅꯥꯍꯜꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯝꯊꯣꯏꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯒ ꯈꯪꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯊꯣꯏꯕꯅ ꯃꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯆꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯃꯗꯤ ꯃꯥꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯈꯤꯕ꯭ꯔꯥ ꯀꯅꯥꯒ ꯂꯣꯏꯅꯈꯤ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥ ꯏꯕꯣꯍꯜꯅ ꯀꯔꯤꯁꯨ ꯂꯥꯞꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯁꯥꯔ ꯄꯪꯂꯥꯞ ꯂꯥꯞꯄ ꯑꯣꯏꯗꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯌꯧꯕꯒ ꯌꯧꯔꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯈꯣꯜ ꯇꯥꯗꯕ ꯅꯨꯃꯤꯠ ꯀꯌꯥꯗꯤ ꯁꯨꯔꯛꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯍꯥꯛ ꯉꯟꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯁꯅꯥꯍꯜꯅ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯜ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯃꯇ ꯄꯥꯈꯠꯄ ꯇꯧꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯆꯥꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯍꯜ ꯊꯣꯛꯂꯛꯂꯦ ꯊꯣꯛꯂꯛꯅ ꯊꯣꯏꯕꯅ ꯁꯅꯥꯍꯜ ꯍꯥꯎ ꯁꯥꯔ ꯁꯥꯔ ꯀꯦꯁ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯃꯦꯝꯊꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄ꯭ꯂꯥꯟꯒ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯁꯥꯔ ꯊꯣꯏꯕꯅ ꯀꯔꯝꯅ ꯁꯅꯥꯍꯜ ꯈꯪꯗꯦ ꯁꯥꯔ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯏꯆꯤꯡ ꯆꯤꯡꯅꯕꯣꯏ ꯊꯣꯏꯕꯅ ꯁꯅꯥꯍꯜ ꯃꯗꯨꯕꯨ ꯀꯃꯥꯏ ꯑꯣꯏꯊꯣꯛꯇꯣꯔꯤꯒꯦꯅꯦ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯝꯗꯧꯅ ꯇꯧꯔꯝꯒꯗꯧꯔꯤꯒꯦ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯦꯝꯊꯣꯏꯒꯤ ꯂꯪꯂꯥ ꯂꯪꯖꯦꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯈꯤꯁꯤ ꯁꯅꯥꯍꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯦꯝꯊꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯁꯨꯝ ꯌꯧꯁꯤꯜꯂꯛꯄꯅ ꯒꯦꯠ ꯑꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯍꯣꯁꯇꯦꯜꯗ ꯑꯉꯥꯡ ꯎꯅꯕꯤꯒꯗꯕꯒ ꯌꯥꯎꯕꯤꯕ꯭ꯔꯥ ꯁꯅꯥꯍꯜꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯄ ꯅꯠꯆꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛꯀꯤ ꯃꯇꯥꯡꯗ ꯈꯪꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯌꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨ ꯑꯝꯇ ꯎꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯂꯤꯞ ꯂꯧꯈꯤꯕ ꯊꯥ 3ꯃꯨꯛ ꯁꯨꯔꯦ ꯁꯅꯥꯍꯜꯅ ꯊꯥ 3 ꯍꯥꯏꯕ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯒ ꯍꯪꯖꯒꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯦꯝꯊꯣꯏꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯁꯥꯔꯗꯨ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯥꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯦꯝꯊꯣꯏ ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯕꯒꯦ ꯁꯥꯔ ꯃꯥꯗꯨ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯊꯣꯏꯕꯅ ꯃꯦꯝꯊꯣꯏ ꯍꯧꯈꯤꯕ ꯇꯥꯡ 10 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯍꯥꯏꯕꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦꯗꯅ ꯆꯪꯖꯔꯛꯄꯅꯤ ꯁꯦꯀꯨꯔꯤꯇꯤꯅ ꯁꯥꯔ ꯑꯗꯨꯃꯛꯇꯤ ꯈꯪꯖꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟ ꯀꯧꯕ ꯑꯃꯗꯤ ꯌꯥꯎꯕꯅꯤ ꯃꯍꯥꯛꯀꯗꯤ ꯈꯔ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯒꯗꯤ ꯈꯤꯇꯪ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯥꯔ ꯑꯩ ꯂꯥꯡꯂꯦꯟ ꯀꯧꯊꯣꯛꯆꯔꯛꯀꯦ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯔꯨꯝ ꯔꯨꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯀꯧꯔꯗꯨꯅ ꯂꯥꯡꯂꯦꯟꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯩ ꯂꯥꯡꯂꯦꯟ ꯁꯥꯔ ꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯅꯤ ꯁꯥꯔ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯃꯦꯝꯊꯣꯏꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯅ
ꯃꯦꯝꯊꯣꯏ ꯍꯧꯈꯤꯕ ꯍꯞꯇꯥ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯪꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯪꯒ ꯁꯨꯝ ꯄꯨꯜꯂꯦ ꯍꯥꯏꯕꯗꯨꯗ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯔ, ꯑꯩ ꯌꯥꯝꯅ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯑꯩꯅꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯈꯔꯗꯤ ꯂꯩ ꯁꯔ꯫ ꯁꯅꯥꯍꯜꯅ ꯅꯉꯣꯟꯗ ꯆꯤꯡꯅꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯂꯥꯡꯂꯦꯟ? ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ꯫ ꯁꯔ, ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯦꯝꯊꯣꯏ ꯏꯕꯥꯅꯤ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯦꯝꯊꯣꯏꯒꯤ ꯐꯣꯟꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯑꯟꯅꯣꯟ ꯅꯝꯕꯔ? ꯅꯨꯄꯥꯔ ꯅꯨꯄꯤꯔ? ꯅꯨꯄꯥꯅꯤ ꯁꯔ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯗꯨꯗꯤ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ? ꯁꯔ, ꯅꯝꯕꯔꯗꯣ ꯃꯉꯣꯟꯗ ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯄꯗꯨꯗ ꯅꯝꯕꯔ ꯑꯗꯨ ꯀꯛꯊꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯏꯕꯨꯡ ꯑꯃꯒꯤ ꯅꯝꯕꯔꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯗꯣꯛꯁꯦꯅ ꯑꯩꯉꯣꯟꯗ ꯅꯝꯕꯔꯗꯣ ꯏꯁꯜꯂꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯑꯃꯗꯗꯤ ꯏꯁꯟꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯝꯕꯔ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯌꯦꯡꯉꯛꯀꯦꯔꯥ? ꯍꯣꯏ ꯁꯔ, ꯑꯩ ꯌꯦꯡꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯌꯦꯡꯕꯗꯗꯤ ꯐꯪꯂꯦ ꯅꯝꯕꯔ ꯑꯗꯣ꯫ ꯁꯔ, ꯂꯩꯔꯦ ꯅꯝꯕꯔꯗꯣ꯫ ꯊꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯝꯊꯣꯏꯗ ꯀꯔꯤ ꯍꯥꯏꯔꯛꯈꯤꯕꯗꯤ ꯂꯩ? ꯂꯥꯡꯂꯦꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯝꯊꯣꯏꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯜꯂꯛꯏ꯫ ꯁꯅꯥꯍꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯡꯂꯦꯟ, ꯑꯗꯨꯗꯤ ꯁꯔ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ, ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯛꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯧꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨ ꯐꯣꯟ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ꯫ ꯑꯅꯤꯔꯛ ꯁꯨꯕꯗꯗꯤ ꯅꯝꯕꯔ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯁꯅꯥꯍꯜꯅ ꯁꯔ, ꯂꯣꯀꯦꯁꯟ ꯁꯔꯆ ꯇꯧꯔꯒ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯇꯧꯗꯨꯅ ꯂꯣꯀꯦꯁꯟ ꯊꯤꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯗꯦꯗ ꯕꯣꯗꯤꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯝꯈꯤ꯫ ꯊꯣꯏꯕꯅ ꯁꯅꯥꯍꯜ, ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯦ꯫ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯁꯨꯝꯅ ꯁꯨꯝ ꯊꯤꯔꯛꯄꯅ ꯑꯃꯟꯕ ꯌꯨꯝ ꯑꯃ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯦ, ꯎꯔꯦ꯫ ꯁꯅꯥꯍꯜꯒ ꯊꯣꯏꯕꯒ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯔ, ꯌꯨꯝꯁꯤꯗꯤ ꯁꯣ ꯂꯣꯏꯅ ꯂꯣꯜꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯊꯣꯏꯕꯅ ꯁꯅꯥꯍꯜ, ꯁꯣ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯊꯨꯒꯥꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯁꯅꯥꯍꯜꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯋꯥꯔꯛꯁꯣꯞ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯏ꯫ ꯑꯀꯣꯏꯕꯁꯤꯡꯗꯨ ꯊꯣꯡ ꯑꯆꯧꯕ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯜꯂꯤ, ꯑꯆꯧꯕ ꯁꯣ ꯑꯃꯃꯝꯅꯁꯨ ꯂꯣꯏꯅꯃꯛ ꯂꯣꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯪꯗꯦ, ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨ ꯎꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯁꯣ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯈꯪꯂꯛꯈꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯁꯣ ꯑꯗꯨ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯡꯈꯠꯂꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯦꯝꯊꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯊꯣꯏ ꯃꯈꯣꯏꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡ
ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯃꯛ ꯊꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ, "ꯁꯔ, ꯑꯩꯈꯣꯏ ꯁꯤꯗꯅꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯁꯔ꯫ ꯑꯩꯈꯣꯏꯅꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯑꯩ ꯊꯥꯖꯔꯛꯂꯒꯦ, ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯁꯔ"꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯊꯥꯔꯛꯇꯨꯅ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯍꯜ ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯐꯥꯔꯦ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯜꯍꯧꯔꯦ꯫ ꯁꯅꯥꯍꯜꯅ, "ꯅꯈꯣꯏꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ? ꯍꯥꯏꯌꯨ, ꯅꯔꯣꯟ ꯆꯨꯝꯃꯨ꯫ ꯅꯨꯄꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯤꯕꯁꯦ?" ꯂꯂꯠ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯑꯩ ꯌꯥꯝꯗ꯭ꯔꯦ ꯁꯔ, ꯑꯍꯨꯝꯃꯨꯛꯇ ꯁꯨꯔꯦ"꯫ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯍꯨꯝꯁꯤ ꯐꯥꯖꯤꯜꯂꯨ, ꯃꯤ ꯎꯁꯤꯠꯇꯕ"꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯖꯦꯜꯗ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯔꯥꯏ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯦ꯫ ꯃꯃꯥꯗꯨꯗꯤ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯦꯛꯊꯥꯗꯨꯅ ꯀꯞꯂꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯦꯝꯊꯣꯏ, ꯅꯪꯕꯨ ꯏꯃꯥ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯇꯥꯏꯔꯝꯗꯅ ꯏꯃꯥꯒꯤ ꯏꯐꯝꯗꯒꯤ ꯅꯪꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯦꯝꯊꯣꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛ ꯍꯜꯂꯛꯈꯨꯑꯣ". ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤꯒꯨꯝ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫